ꯐꯤꯗꯕꯦꯛ ꯆꯦꯅꯦꯜꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18 ꯏꯪ ꯀꯨꯝꯖꯥ 2012 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯂꯩꯉꯥꯛꯇ ꯄꯤꯈꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯂꯥꯏꯐ ꯁꯥꯏꯖꯀꯤ ꯃꯤꯇꯝ ꯑꯃ ꯃꯦꯜꯕꯣꯔꯟꯗ ꯈꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯇꯨꯡ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯔꯝꯕꯅꯤ, ꯌꯥꯝꯅ ꯐꯖꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯀꯣꯠ ꯃꯣꯔꯤꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯧꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯇꯥꯂꯤꯕꯥꯟ ꯔꯦꯖꯤꯝꯅ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯒ ꯃꯨꯛꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯑꯦꯛꯇꯤꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯔ ꯈꯥꯟ ꯃꯨꯇꯥꯀꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯔꯥꯡ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯚꯣꯄꯥꯜꯗ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗꯒꯤ ꯃꯇꯝꯒ ꯆꯥꯟꯅꯅ ꯁꯦꯝꯒꯠꯂꯕ ꯔꯥꯅꯤ ꯀꯃꯂꯥꯄꯇꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯁꯪꯒꯥꯗꯨꯅ ꯖꯥꯇꯤꯗ ꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇ꯭ꯔꯥꯏꯕꯦꯜ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯃꯄꯣꯛ ꯀꯨꯃꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯖꯅꯖꯥꯇꯤꯌ ꯒꯧꯔꯕ ꯗꯤꯕꯁꯀꯤ ꯊꯧꯔꯝ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯂꯤꯁꯅ ꯖꯔꯅꯦꯂꯤꯁꯁꯤꯡ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯁꯖꯤꯗꯁꯤꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯔꯤꯄꯣꯔꯠ ꯇꯧꯔꯨꯕꯒꯤꯗꯃꯛ ꯐꯥꯖꯤꯜꯂꯨꯔꯕꯤ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁ ꯑꯅꯤ ꯕꯦꯜꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯒꯣꯃꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫ ꯚꯥꯔꯠ ꯄꯨꯝꯕꯗ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯪꯁꯣꯛ 1963ꯀꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13ꯇ ꯄ꯭ꯔꯦꯁ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯦꯝꯈꯤꯕꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯄ꯭ꯔꯦꯁ ꯗꯦ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯗꯥꯌꯤꯠꯇꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯃꯤꯌꯥꯝꯗ ꯁꯦꯕꯥ ꯇꯧꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯗꯤꯌꯥꯒꯤ ꯃꯈꯣꯡ ꯆꯦꯠꯁꯤꯟꯍꯟꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅꯁꯨ ꯃꯤꯗꯤꯌꯥꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯈ꯭ꯔꯦ꯫ ꯂꯈꯤꯄꯨꯔꯗꯁꯨ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯗꯦ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯔꯥꯏꯖ꯭ꯌꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯕꯔꯥꯛ ꯊꯣꯡ ꯁꯥꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯊꯣꯡꯒ ꯁꯝꯅꯒꯗꯕ ꯂꯝꯕꯤꯒꯤ ꯊꯕꯛ ꯈꯔ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪ ꯊꯥꯒꯤ ꯗꯤꯁꯦꯝꯕꯔꯗ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜꯋꯥꯏꯔꯝꯗ ꯕꯔꯥꯛ ꯊꯣꯡ ꯌꯦꯡꯁꯤꯟꯅꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯟড ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯊꯣꯡ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯕꯣꯔꯥꯛ ꯊꯣꯡ ꯁꯥꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯤꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ HSLC ꯑꯃꯁꯨꯡ ꯑꯁꯥꯝ ꯍꯥꯏ ꯃꯗ꯭ꯔꯁꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯦꯛꯖꯥꯝꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯔꯤꯖꯜ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯑꯄꯨꯟꯕ ꯁꯦꯟꯇꯔ 302ꯗ ꯁꯥꯇ꯭ꯔ 17,305,405ꯅ ꯄꯔꯤꯈꯥ ꯑꯁꯤ ꯊꯥꯈꯤ ꯍꯥꯏꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯑꯁꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯈꯤꯄꯨꯔꯒꯤ ꯄꯨꯔꯅꯒ꯭ꯔꯥꯝꯗ ꯂꯩꯕ ꯄꯦꯕꯝ ꯁꯃꯔꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤ ꯔꯤꯖꯨ ꯔꯥꯅꯤ ꯗꯦꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯂꯤ꯫ ꯔꯤꯖꯨ ꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 30 ꯁꯨꯔꯕꯤꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯤ ꯔꯣꯁꯟ ꯑꯃꯁꯨꯡ ꯔꯣꯍꯤꯠ ꯁꯤꯡꯍꯅ ꯃꯊꯪꯁꯤꯠꯅ ꯆꯍꯤ 10 ꯑꯃꯁꯨꯡ ꯆꯍꯤ 9ꯒꯤ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥ-ꯃꯆꯥ ꯑꯍꯨꯝꯁꯤꯒꯤ ꯄꯥꯎ ꯐꯪꯕꯤꯔꯕ ꯅꯠꯇ꯭ꯔꯒ ꯎꯕꯤꯔꯕꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 700-252-7242, 9366-241-002 ꯑꯃꯁꯨꯡ 76-379-29874ꯗ ꯄꯥꯎ ꯈꯪꯍꯟꯕꯤꯔꯛꯅꯕ ꯄꯦꯕꯝ ꯁꯃꯔꯦꯟꯗ꯭ꯔꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯆꯩꯆꯠ 2019 ꯑꯃꯁꯨꯡ 20ꯒꯤ ꯀ꯭ꯂꯥꯁ 9ꯗ ꯑꯦꯗꯃꯤꯁꯟ ꯂꯧꯅꯤꯡꯕꯁꯤꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯦꯁꯠꯀꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯕꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 30 ꯐꯥꯎꯕꯗ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯋꯥꯍꯔ ꯅꯚꯣꯗꯌꯥ ꯕꯤꯗ꯭ꯌꯥꯂꯌ, ꯀꯥछꯔ, ꯕꯣꯏꯂꯥꯄꯨꯜ, ꯑꯁꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ www.
navodaya.gov.in akupa marol khangba yagani hairi कासार पुलिस ना राज मजुमदार बु खेलेरियात की फाखरे इंडस्ट्रियलिस्ट मंसूर आलम मजुमदार की मचानुपी साहिबा मजुमदार बु किडनैप तौखरे हाइबगी हाई प्रोफाइल केस अमद चेनरिबा राज मजुमदार राज ड्राइविंग स्कूल की मपुनी हौखिबा नवंबर की तांग अमदा साहिबा की मपा मंसूर आलम मजुमदार ना कासार की एसपी दा मचानुपी किडनैप तौखरे हाइबगी एफआईआर अमा थांगटखी एफआईआर असिगी मतुंगदा राज साहिबाना इंटरनेट मीडिया मबानी लुहोंगदुना नुंगाइना लेमिनरी किडनैप तौब नते हाइना वीडियो अमा थादोरक्तुना वायरल ओइखी अदुम ओइनमक कासार पुलिस ना हाइलाकांदी अमसुंग करीमगंज की मफम कयादा थी हुंबगी थबक चथखी अरोइबदा मेघालयदा लेरे हाइना पाउ फंगबदगी खेलेरियातगी ngarang nongthil अथेंगबदा राज अमसुंग साहिबा अनिबु फाखरे हाइरी गुवाहाटी की ममिंग लेरबा ललोनबा कैलाश लोहिया की मथकता इनकम टैक्स हुरानबगी मरालदा महाकी ऑफिस सिंगदा इनकम टैक्स डिपार्टमेंट ना थी हुंबा चथखरे ममांगदसु शिलोंग अमसुंग कलकत्तादा लेबा ऑफिस सिंगदा इनकम टैक्स ना रेट चथगे बनी सानबुंगी पाव एटेनेसिया योट क्लब कासार की मुंसिर ग्रामदा चथरिबा तरुक सुबा लीग कम नॉकआउट फुटबॉल टूर्नामेंट की फाइनल मैच दा ngarang इचेल क्लब लंबा बस्ती अमसुंग भुवन हिल्स क्लब का सानकी मैच अदुदा माइगई अनि यामना फजब मोंग की टेक्निक कया सजनदुना तिल्लिबा फुटबॉल प्रेमी सिंगी थमोय बुचिंसिनकी लंबा बस्ती इचेल क्लब ना यामना एटेक तौखी अदुबु गोल दी चनब ngamkhide अरोइबदा टाई बेकर दा भुवन हिल्स क्लब ना गोल अहुम अदुगा लंबा बस्ती इचेल क्लब ना गोल अनि चनखी भुवन हिल्स क्लब ना फाइनल मैच अदु ngamki amasung Ôi nâng lẩu nó cất được. अरोइबदा टाई बेकर दा भुवन हिल्स क्लब ना गोल अहुम अदुगा लंबा बस्ती इचेल क्लब ना गोल अनि चनखी भुवन हिल्स क्लब ना फाइनल मैच अदु ngamki amasung फर्स्ट प्राइज होना 50,000 विथ ट्रॉफी कुसिनकी सेकंड प्राइज होना 25,000 विथ ट्रॉफी इचेल क्लब लंबा बस्ती की टीम दा कुसिनकी थौरम अदुदा लक्ष्मीपुर की एसपीपीओसु अथोय मिसिंगलेन होना याउखी पाउ लोइजरे फीडबैक चैनल ना ताबिरिबा ख्वाई तराबु अमुक हन्ना इकाई खुमनजरी अमसुंग चैनल असिबु लाइक शेयर अमदी सब्सक्राइब तौबियु।